ꯐꯠꯇꯕ ꯃꯤꯅ ꯁꯤꯟꯕ ꯊꯧꯔꯥꯡꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ, ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ? ꯃꯍꯥꯛꯅ ꯁꯤꯟꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ, ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯈꯪꯂꯕꯗ ꯑꯁꯥꯎꯕꯅ ꯃꯃꯥꯡ ꯊꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯥ ꯈꯛ ꯁꯥꯎꯕ ꯅꯠꯇꯦ, ꯃꯃꯥ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯅꯤꯡꯕ ꯑꯃ ꯊꯨꯡꯗꯕ ꯑꯃꯒꯨꯝ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯅꯪꯅ ꯄꯪꯕ ꯈꯪꯉꯕ꯭ꯔꯥ? ꯅꯪꯅ ꯁꯤꯡꯅ ꯇꯧꯗꯕꯒꯤꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯅꯆꯟ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯏ ꯅꯪꯅ ꯎꯏ ꯍꯥꯏꯅ ꯈꯪꯍꯜꯂꯤꯕꯅꯣ? ꯍꯥ? ꯄꯥꯎꯗꯨ ꯁꯣꯏꯗꯅ ꯅꯆꯟꯅꯨꯄꯤ ꯑꯁꯤꯅꯅꯦ ꯃꯉꯣꯟꯗ ꯆꯦꯛꯁꯤꯟꯅꯅꯕ ꯄꯥꯎꯗꯨ ꯁꯣꯏꯗꯅ ꯄꯤꯔꯝꯒꯅꯤꯅꯦ꯫ ꯊꯥꯒꯣꯏꯗꯨ ꯁꯥꯎꯅ ꯋꯥꯍꯩ ꯈꯔꯁꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯩꯁꯤꯜꯂꯛꯄꯁꯤꯗ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯣꯡꯊꯥꯡꯗꯨ꯫ ꯃꯃꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯃꯤ꯫ ꯀꯩꯅꯣ ꯗꯩꯃ, ꯑꯗꯨꯐꯥꯎꯗꯤ ꯅꯪꯁꯨ ꯍꯥꯏꯔꯛꯀꯅꯨꯗ꯫ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯅꯤꯡꯕ ꯑꯣꯏꯕꯅꯤꯅ ꯆꯦꯛꯁꯤꯟꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯐꯨꯔꯒ ꯆꯩꯔꯒ ꯑꯩ ꯑꯄꯦꯟꯕꯗꯨ ꯑꯣꯏꯔꯒꯦꯍꯦ ꯍꯥꯏꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯃꯕꯨꯡ ꯑꯉꯧꯕꯗꯨꯗꯤ ꯐꯤꯡꯅ꯫ ꯍꯩ ꯁꯅꯥ, ꯅꯪ ꯇꯝꯉꯟꯕꯗꯨꯒ ꯉꯁꯤꯒꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ? ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ, ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯃꯕꯨꯡꯒꯤ ꯈꯪꯍꯧꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯦꯂꯩ ꯁꯅꯥꯗꯨꯗꯤ ꯀꯩꯁꯨ ꯈꯪꯗꯕ ꯑꯃ ꯑꯣꯏꯕꯅ ꯃꯕꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯂꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯃꯒꯨꯝ ꯈꯟꯗꯨꯅ ꯀꯥ ꯍꯦꯟꯅ ꯁꯥꯎꯅ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ, ꯂꯝꯍꯦꯟꯕꯤ, ꯅꯪ ꯀꯔꯤꯒꯤ ꯈꯨꯝꯗꯕꯅꯣ? ꯅꯪꯅ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯡꯁꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯃꯥ ꯊꯥꯒꯣꯏ ꯑꯗꯨꯁꯨ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯏ꯫ ꯊꯦꯝꯗꯧꯗꯅ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯏꯀꯥꯏ ꯍꯤꯛꯀꯦ ꯈꯪꯗꯗꯨꯅ ꯅꯪꯅ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯅ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯎ ꯇꯝꯂꯛꯄ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯃꯍꯥꯛꯇ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯣꯛꯄꯨ ꯉꯥꯎꯔꯦ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯑꯗꯨꯅ ꯇꯞꯅ ꯃꯕꯨꯡ ꯑꯃꯗꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ꯫ ꯀꯩꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯐꯪꯍꯟꯕꯤꯗ꯭ꯔꯦ ꯅꯈꯣꯏꯅ꯫ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯐꯥꯖꯤꯟ ꯄꯨꯟꯁꯤꯗꯅ ꯑꯩꯕꯨ ꯑꯗꯨꯝ ꯊꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯅꯣꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯁꯅꯥ, ꯅꯪ ꯇꯥꯆꯧꯕꯨ ꯍꯦꯟꯅ ꯁꯥꯎꯍꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯩꯅ ꯍꯦꯟꯅ ꯁꯥꯎꯔꯒꯗꯤ ꯑꯐꯕ ꯍꯦꯟꯅ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯀꯗꯥꯏ? ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯄꯤꯔꯛꯑꯣ꯫ ꯃꯕꯨꯡꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯦꯂꯩ ꯁꯅꯥꯗꯣ ꯃꯥꯒꯤ ꯐꯣꯟꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯣꯟꯒꯅꯦ ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯔꯣꯏ, ꯂꯨꯍꯣꯡꯕ ꯀꯥꯏꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯅꯪꯅ ꯐꯣꯟ ꯄꯥꯏꯕ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅ ꯄꯤꯔꯛꯑꯣ, ꯑꯩꯈꯣꯏꯕꯨꯅꯦ ꯃꯤꯃꯥꯡꯗ ꯆꯥꯎꯐꯅꯕ ꯅꯪꯅ ꯁꯤꯟꯒꯅꯨꯀꯣ ꯏꯕꯦꯝꯃ꯫ ꯋꯥꯍꯩꯁꯤꯃꯒ ꯂꯣꯏꯅꯅ ꯃꯃꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯐꯣꯟꯗꯨ ꯃꯨꯟꯅꯩ, ꯑꯗꯨꯕꯨ ꯅꯝꯗꯅ ꯃꯃꯥꯅ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯈ꯭ꯔꯦ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯀꯞꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ꯫ ꯅꯣꯏꯅ ꯑꯗꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯣꯏꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯠꯄ ꯍꯦꯟꯒꯠꯂꯛꯂꯒꯗꯤ ꯑꯩ ꯏꯇꯣꯝꯇ ꯁꯤꯖꯈꯤꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯏꯃꯥ, ꯅꯣꯏ ꯌꯥꯝ ꯐꯠꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯪꯅ ꯐꯠꯇꯦ ꯍꯥꯏꯅꯤꯡꯉꯕꯁꯨ ꯍꯥꯏꯌꯨ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ꯫ ꯋꯥ ꯑꯍꯦꯟꯕ ꯑꯃ ꯃꯈꯥ ꯇꯥꯅꯤꯡꯕ ꯄꯣꯛꯇꯦ, ꯈꯪꯉꯤꯗꯅ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯦꯂꯩ ꯁꯅꯥ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯗꯤ ꯄꯥꯝꯕꯩ ꯂꯩꯇꯕ ꯑꯃꯒꯨꯝ ꯅꯤꯡꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ꯫ ꯊꯥꯡꯒꯥꯟꯕ, ꯅꯪ ꯀꯩꯁꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯕ ꯑꯃꯗꯤ ꯑꯣꯏ꯫ ꯑꯩ ꯅꯪꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯗꯣ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯈꯟꯕ ꯈꯛꯅꯤ ꯋꯥꯈꯜ ꯑꯗꯨꯗ, ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯅꯤꯡꯖꯕ ꯈꯨꯗꯤꯡ ꯀꯥꯏꯔꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ꯫ ꯇꯁꯦꯡꯅ ꯃꯔꯝꯗꯤ ꯇꯍꯥ ꯇꯝꯂꯛꯄ ꯀꯦꯇꯨꯀꯤ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨꯅ ꯄꯨꯋꯥꯡꯕꯗꯨ ꯅꯨꯄꯤ ꯆꯦꯜꯂꯤ, ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯄ ꯅꯠꯇꯦ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯔꯁꯤ ꯍꯥꯏꯅ꯫ ꯋꯥꯐꯝ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯏ, ꯑꯗꯨꯕꯨ ꯇꯤꯡꯊꯣꯛꯅ ꯁꯥꯎꯔꯨꯕ ꯌꯥꯕ ꯃꯔꯝꯗꯤ ꯑꯣꯏꯗꯦꯗꯣ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯄꯥꯎꯔꯧ ꯑꯃ,
ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯛꯏ ꯍꯥꯏꯕꯗꯨ ꯊꯥꯒꯣꯏ ꯑꯗꯨ ꯀꯦꯇꯨꯀꯤꯗ ꯌꯦꯡꯗꯨꯅ ꯀꯦꯇꯨꯀꯤ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯂꯨꯝꯅ ꯂꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯃ ꯌꯥꯎꯏ ꯃꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦꯗ ꯏꯆꯦꯗꯤ ꯀꯦꯇꯨꯀꯤ ꯑꯗꯨꯁꯨ ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯎꯔꯤꯕ ꯑꯃ ꯑꯣꯏꯕꯅ ꯋꯥꯐꯝ ꯑꯁꯤꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯃꯤ ꯏꯆꯦ ꯏꯃꯥꯁꯤꯗꯨꯅꯗꯤ ꯂꯣꯏꯅ ꯌꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯁꯤꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯅꯥ ꯃꯅꯤꯟ ꯀꯩꯁꯨ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯔꯁꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯥꯀꯜ ꯑꯗꯨꯗꯒꯤ ꯅꯣꯡꯊꯥꯡꯅ ꯂꯩꯕꯥꯛ ꯃꯆꯥ ꯌꯥꯝꯅ ꯇꯥꯏ ꯊꯥꯛ ꯋꯥꯡꯕ ꯏꯃꯨꯡꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯑꯆꯧꯕ ꯁꯣꯏꯕ ꯑꯃ ꯂꯩ ꯃꯤꯒꯤ ꯃꯆꯥꯗ ꯑꯩꯈꯣꯏꯅ ꯄꯪꯇꯥꯏꯗ ꯇꯥꯏꯅꯕ ꯍꯧꯅꯔꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯐꯒꯗꯕ ꯑꯃ ꯌꯦꯡꯉꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯨꯡꯁꯤꯟꯅꯔꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯩꯂꯩꯁꯅꯥ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨꯗ ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯀꯣꯜꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯏ ꯃꯗꯨꯕꯨ ꯎꯔꯒ ꯅꯣꯡꯊꯥꯡꯗꯨ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯎꯔꯦꯗꯅ ꯏꯃꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯤꯁꯦ ꯃꯗꯨꯅ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯅꯨꯄꯥ ꯑꯃ ꯊꯨꯕ ꯃꯇꯝꯗ ꯊꯤꯔꯒ ꯃꯥꯕꯨ ꯂꯨꯍꯣꯡꯒꯗꯧꯕꯅꯤ ꯃꯥꯅ ꯉꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯊꯥꯡ ꯑꯗꯨꯗꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯒꯣꯏꯗꯨ ꯇꯨꯃꯤꯟꯅ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯂꯩꯍꯧꯏ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯜꯂꯤ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯀꯩꯁꯨ ꯂꯩꯇꯅ ꯅꯥꯟꯊꯣꯛꯍꯟꯕꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯇꯝꯂꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯣꯝꯗꯅ ꯇꯝꯉꯥꯟꯕꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯃꯥꯅ ꯇꯧꯕ ꯀꯣꯜ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯂꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯕ ꯋꯥ ꯈꯨꯗꯤꯡ ꯅꯣꯡꯃꯇ ꯉꯝꯗꯦ ꯍꯥꯏꯈꯤꯗ꯭ꯔꯕ ꯃꯦꯂꯩꯅꯤ ꯉꯁꯥꯏ ꯑꯗꯨ ꯐꯖꯅ ꯍꯥꯏꯅꯔꯒ ꯍꯧꯖꯤꯛ ꯊꯣꯛꯄ ꯑꯃ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯥꯙꯕꯤ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯇꯁꯦꯡꯅ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏꯅ ꯄꯤꯈꯤꯕ ꯊꯤꯡꯕꯗꯨ ꯄꯤꯔꯝꯗ꯭ꯔꯒꯗꯤ ꯑꯁꯤ ꯌꯧꯅ ꯃꯆꯥ ꯑꯁꯤꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯙꯕꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯔꯝ ꯀꯧꯊꯣꯛꯀꯅꯤ ꯃꯉꯣꯟꯗ ꯋꯥ ꯑꯗꯨ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏ ꯃꯤꯗ ꯄꯥꯎ ꯆꯦꯜꯂꯕꯁꯨ ꯊꯥꯖꯒꯗꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯄꯥꯎ ꯄꯤꯗꯕꯗꯤ ꯌꯥꯗꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯑꯩ ꯂꯨꯍꯣꯡꯒꯗꯕꯅꯤ ꯏꯃꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯥ ꯊꯣꯛꯂꯛꯇꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯕ ꯇꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯦꯝꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯋꯥ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯆꯨꯡꯁꯤꯟꯅꯗꯨꯅ ꯂꯩ ꯀꯔꯤ ꯇꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯄꯨꯋꯥꯡꯕ ꯍꯥꯏꯕꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯄꯥꯎ ꯑꯁꯤ ꯆꯦꯟꯈꯤꯕꯗꯤ ꯀꯔꯤ ꯀꯥꯏ ꯃꯥꯅ ꯐꯣꯟ ꯑꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯐꯣꯟꯗꯨ ꯄꯥꯏꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤ ꯂꯩꯇꯦꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯏꯃꯥ ꯃꯤ ꯅꯨꯄꯤ ꯆꯦꯜꯂꯤ ꯂꯨꯍꯣꯡꯕꯗꯣ ꯍꯥꯏꯗꯣꯛꯄꯒꯤ ꯋꯥ ꯊꯣꯛꯅꯔꯝꯃꯅꯤ ꯃꯗꯨ ꯎꯁꯤꯟꯅꯔꯅꯨꯅꯦ ꯅꯪꯕꯣ ꯅꯪꯒꯤ ꯈꯜꯂꯨ ꯑꯀꯥꯏꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯅꯪꯒꯤꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯄꯁꯤ ꯃꯁꯤꯈꯛ ꯈꯜꯂꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟ ꯇꯝꯉꯥꯟꯕꯗꯨ ꯄꯨꯋꯥꯡꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥꯏꯅꯅꯕ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯈꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯄꯨꯋꯥꯡꯕꯗꯨꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯆꯠꯅꯕ ꯆꯠꯅꯗꯕ ꯏꯀꯥꯏ ꯏꯀꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯦꯂꯩꯁꯅꯥ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯏ ꯑꯍꯥꯟꯕ ꯑꯅꯤꯔꯛ ꯇꯧꯕꯗ ꯀꯣꯜꯗꯨ ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯧꯁꯤꯟꯕꯁꯤꯗꯗꯤ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯀꯣꯜ ꯑꯗꯨꯅ ꯄꯥꯏꯔꯛꯂꯕꯗ ꯄꯨꯋꯥꯡꯕꯗꯨ ꯋꯥ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ ꯏꯀꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯊꯥꯒꯣꯏꯅ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯄꯨꯋꯥꯡꯕꯅꯤ ꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯐꯤꯡꯅ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯦ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯆꯥ ꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯐꯣꯟ ꯑꯗꯨꯗꯒꯤ ꯄꯨꯋꯥꯡꯕ
ꯁꯥꯎꯗꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯃꯥꯅ ꯁꯥꯎꯔꯤꯕꯁꯤ ꯅꯆꯥ ꯑꯩꯅ ꯁꯣꯏꯕꯒꯤꯅꯤ꯫ ꯏꯁꯥꯒꯤ ꯏꯔꯥꯜ ꯑꯗꯨꯒꯤ ꯃꯤꯆꯩꯅꯤ ꯍꯥꯏꯕ ꯅꯆꯥ ꯑꯩꯅ ꯈꯪꯏ꯫ ꯅꯆꯥ ꯑꯩ ꯁꯥꯎꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯦꯂꯩꯁꯅꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ꯫ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯉꯥꯏꯔꯝꯃꯣꯏ꯫ ꯑꯩ ꯃꯨꯟꯅ ꯈꯪꯖꯩ ꯃꯗꯨꯒꯤ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯐꯣꯟ ꯑꯁꯤ ꯇꯧꯖꯔꯛꯄꯅꯤ꯫ ꯏꯐ ꯐꯥꯗꯣꯛꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯒꯣꯏꯗꯨ ꯊꯣꯏꯅ ꯃꯈꯥ ꯇꯥꯅꯤꯡꯕ ꯑꯃ ꯄꯣꯛꯇꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯣꯟꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯀꯧꯏ꯫ ꯌꯥꯝꯄꯣ꯫ ꯃꯤꯂꯩ, ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯇꯧꯗꯦ꯫ ꯀꯩ ꯍꯥꯏꯒꯦ? ꯌꯥꯝꯃꯛꯅ ꯐꯣꯟ ꯇꯧꯔꯛꯄꯕꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯅꯪꯉꯣꯟꯗ ꯑꯔꯨꯕ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯤ꯫ ꯉꯥꯟꯕꯅ ꯅꯪꯉꯣꯟꯗ ꯇꯧꯕ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦꯅ ꯍꯥꯏ꯫ ꯄꯨꯋꯥꯡꯕꯗꯨ ꯋꯥꯔꯤ ꯋꯥꯈꯣꯡ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯃꯦꯂꯩꯁꯅꯥ ꯃꯉꯣꯟꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯦꯂꯩꯁꯅꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯕꯣ, ꯑꯩ ꯍꯌꯦꯡ ꯇꯨꯃꯤꯟꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯦ꯫ ꯃꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯌꯥꯝꯃꯛꯅ ꯈꯔ ꯃꯉꯣꯟꯗ ꯇꯝꯕꯤꯌꯨ꯫ ꯍꯣꯏ ꯑꯗꯨꯒꯤꯗꯤ ꯍꯥꯏꯒꯦ꯫ ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯟꯅꯗꯤ ꯇꯧꯀꯣ꯫ ꯍꯌꯦꯡ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯊꯝꯅꯕ ꯇꯧꯔꯒꯦ꯫ ꯍꯌꯦꯡ ꯑꯥꯗ ꯊꯦꯡꯅꯔꯁꯤ꯫ ꯑꯩ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯐꯣꯟꯗꯨꯃ ꯊꯝꯅꯔꯝꯃꯤ꯫ ꯃꯦꯂꯩꯁꯅꯥꯗꯨ ꯋꯥꯈꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯖꯔꯝꯃꯤ꯫ ꯍꯌꯦꯡ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯂꯩꯁꯅꯥꯗꯨ ꯂꯣꯟꯅ ꯇꯨꯃꯤꯟ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯏ ꯑꯗꯨꯗ ꯐꯤ ꯑꯃ ꯀꯨꯞꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯋꯥꯡꯕ ꯑꯗꯨꯁꯨ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯣꯌꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗ ꯃꯃꯥ ꯊꯥꯒꯣꯏ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯒꯦꯠ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯀꯟꯅ ꯍꯦꯛꯇ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ꯫ ꯍꯥꯏ ꯑꯆꯧꯕ, ꯑꯆꯧꯕ, ꯅꯆꯟꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ ꯅꯪꯕꯣ꯫ ꯃꯃꯥꯒꯤ ꯁꯞꯇ꯭ꯔ ꯇꯧꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯑꯗꯨꯁꯨ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯆꯟ ꯑꯁꯤꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯃꯛ ꯈꯪꯕꯅ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯒꯗꯕꯁꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯥꯒꯣꯏ ꯑꯗꯨ ꯀꯞꯇꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯅꯪꯕꯨ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯅꯥ, ꯅꯪꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯍꯜꯂꯛꯈꯣ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯃꯇꯥꯡ ꯆꯥꯗꯅ ꯇꯧꯔꯛꯄ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯡꯊꯥꯡꯗ ꯂꯥꯎꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯁꯤꯃ꯫ ꯀꯞꯄꯅ ꯅꯆꯥꯗꯣ ꯌꯨꯝꯁꯤꯗ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯅꯕ ꯇꯧꯁꯤ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯟꯊꯣꯛꯅ ꯋꯥꯈꯜ ꯂꯩꯇꯦꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯉꯝꯒꯗꯕ ꯃꯑꯣꯡ ꯊꯤꯗꯨꯅ ꯃꯦꯂꯩꯁꯅꯥ ꯃꯥꯒꯤ ꯈꯣꯡꯒꯨꯟ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯖꯔꯤꯕ ꯊꯃꯣꯏ ꯑꯅꯤꯅ ꯀꯅꯥꯕꯨꯁꯨ ꯀꯤꯗꯅ ꯍꯧꯖꯤꯛ ꯂꯣꯌꯔ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯌꯦꯠ ꯑꯄꯟ ꯂꯩꯇ ꯀꯣꯔꯠ ꯃꯦꯔꯦꯖ ꯑꯗꯨꯒꯤ ꯊꯧꯔꯝ ꯂꯣꯏꯔꯝꯃꯤ꯫ ꯁꯥꯏꯟ ꯑꯗꯨ ꯍꯦꯛ ꯇꯧꯕ ꯂꯣꯏꯕꯒ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯂꯣꯌꯔ ꯑꯗꯨꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯏꯇꯥꯎ, ꯁꯤꯗꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯃ ꯑꯣꯏꯖꯔꯣ꯫ ꯇꯝꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯇꯥꯎꯅ ꯃꯇꯦꯡ ꯇꯧꯕꯤꯕꯒꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯇꯥꯎꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯊꯨꯡꯅꯔꯦ꯫ ꯀꯅꯥꯅꯁꯨ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯠꯅ ꯈꯥꯏꯅꯕ ꯉꯝꯃꯔꯣꯏ ꯏꯁꯣꯔꯅꯗꯅ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯈꯟꯅꯕ ꯇꯧꯔꯒꯦ꯫ ꯌꯨꯝꯗ ꯅꯨꯄꯤ ꯆꯦꯜꯂꯝꯕꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯟꯅ ꯀꯧꯔꯦ꯫ ꯃꯦꯂꯩꯁꯅꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯥꯝꯃꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯇꯥꯕꯤꯕꯒꯤ, ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕꯒꯤ ꯌꯥꯝꯃꯛꯄꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯄꯨꯟꯁꯤ ꯑꯁꯤꯗ ꯁꯤꯡꯕ ꯉꯝꯃꯔꯣꯏꯗꯕ ꯂꯃꯟ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯣꯟꯁꯤꯟꯖꯔꯤ꯫ ꯀꯩꯒꯤ ꯂꯃꯟꯅꯣꯗ? ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤ ꯇꯧꯔꯤꯕꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯈꯟꯅꯕ ꯇꯧꯔꯒꯦ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯑꯣꯏꯅ ꯉꯟꯇꯥ ꯂꯥꯛꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯋꯥꯡꯕꯗꯨ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯃꯃꯥ ꯃꯥꯙꯕꯤ ꯍꯣꯏ ꯃꯇꯩ ꯃꯁꯤꯂꯥ ꯍꯣꯏ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯒꯣꯏ ꯑꯃꯗꯤ ꯅꯣꯡꯊꯥꯡ ꯃꯈꯣꯏꯁꯨ ꯂꯥꯛꯏ꯫
ꯄꯨꯂꯤꯁꯁꯨ ꯌꯧꯔꯛꯏ꯫ ꯅꯣꯡꯊꯥꯡꯗꯣ ꯃꯆꯟꯕꯨ ꯌꯦꯡꯗꯨꯅ ꯂꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯊꯔꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ, ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯦꯂꯩꯁꯥꯅ ꯃꯕꯨꯡꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯑꯩ ꯉꯝꯃꯣꯏ ꯇꯥꯆꯧ, ꯑꯩ ꯆꯠꯂꯣꯏ, ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯅꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯦꯡꯗꯅ ꯂꯩꯔꯅꯤ꯫ ꯀꯅꯥꯒ ꯂꯨꯍꯣꯡꯕ? ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯅꯪ ꯍꯦꯛꯇ ꯂꯨꯍꯣꯡꯕ ꯌꯥꯕ꯭ꯔꯣ? ꯃꯦꯂꯩꯁꯥꯅꯗꯣ ꯃꯦꯔꯤꯖ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯣ ꯃꯕꯨꯡꯗ ꯎꯠꯇꯨꯅ ꯇꯨ ꯃꯁꯦ ꯏꯁꯥ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯤ ꯇꯥꯆꯧ, ꯐꯠꯇꯕ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯕꯨ ꯂꯩꯍꯟꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯏꯕꯨꯡ ꯑꯣꯏꯔꯕꯁꯨ ꯑꯗꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯤ ꯑꯩꯅ ꯏꯕꯨꯡꯅꯤ ꯍꯥꯏꯅꯤꯡꯗꯤꯌꯦ꯫ ꯅꯣꯡꯊꯥꯡ ꯀꯔꯦꯝꯅꯅ ꯅꯪ ꯅꯕꯨꯡ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯀꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅꯤ ꯍꯥꯏꯕꯒꯤꯅꯤ? ꯀꯥꯟꯅꯗꯦ, ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯅꯦꯛꯇꯨꯅ ꯄꯨꯔꯛꯄ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯣꯡꯊꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟ ꯋꯥ ꯈꯔ ꯇꯨꯃꯤꯟꯅ ꯍꯥꯏꯈꯤ꯫ ꯋꯥ ꯑꯗꯨꯅ ꯅꯣꯡꯊꯥꯡꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯦꯂꯩꯁꯥꯅꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯏꯃꯥꯅ ꯍꯥꯏꯕ ꯅꯆꯥ ꯑꯩꯅ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯊꯝꯕꯤꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯩꯕꯛ ꯑꯁꯤꯗ ꯇꯝꯂꯛꯄ ꯑꯃ ꯑꯣꯏꯕꯒꯤ ꯊꯣꯛꯂꯤꯕꯅꯤ ꯏꯃꯥ꯫ ꯑꯩ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯒꯦ꯫ ꯊꯥꯒꯣꯏꯗꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯅ ꯂꯥꯞꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯅꯤꯅꯗꯤ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯕ ꯑꯃ ꯌꯥꯗ꯭ꯔꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯊꯥꯒꯣꯏ ꯇꯞꯅ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨꯛ ꯌꯧꯅ ꯂꯦꯞꯄ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥ ꯀꯩꯁꯨ ꯈꯥꯏꯔꯔꯣꯏ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯅꯃꯥ ꯑꯩꯅ ꯑꯊꯤꯡꯕ ꯊꯝꯒꯦ ꯅꯤꯡꯉꯨꯔꯤꯕ ꯑꯩꯒꯤ ꯏꯔꯥꯟꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯑꯁꯤꯗ ꯏꯃꯥ ꯊꯨꯡꯍꯜꯂꯒꯦ꯫ ꯁꯨꯝ ꯇꯧꯗꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯌꯥꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯍꯧꯈꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯗꯨꯅ ꯐꯦꯃꯤꯂꯤ ꯑꯅꯤ ꯌꯥꯅꯗꯨꯅ ꯆꯔꯆꯇ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯩꯇꯩ ꯑꯃꯒꯤ ꯆꯠꯅꯕꯤꯗ ꯆꯞ ꯆꯥꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯌꯥꯅꯕꯒꯤ ꯃꯇꯨꯡꯏꯟ ꯏꯃꯨꯡ ꯑꯅꯤꯅ ꯄꯥꯝꯖꯕ ꯑꯗꯨꯃꯛ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯧꯁꯥ ꯀꯧꯕꯤ ꯏꯃꯥꯒꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯝ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯃꯔꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯦꯂꯩꯁꯥꯅ ꯃꯍꯥꯛꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯧ ꯑꯣꯏꯗꯨꯅ ꯃꯥꯟꯖ ꯃꯈꯥꯗ ꯂꯩꯔꯛꯄ꯫ ꯅꯥꯀꯜ ꯑꯃꯗꯅ ꯅꯨꯔꯩ ꯑꯗꯨꯁꯨ ꯑꯋꯥꯕ ꯈꯨꯗꯤꯡ ꯀꯣꯛꯆꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯔꯩꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯏꯔꯨ ꯂꯨꯖꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯁꯅꯥꯗꯨ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯀꯣꯛꯏꯗꯅꯁꯦ, ꯅꯨꯡꯉꯥꯏꯔꯦ, ꯏꯃꯧꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯄꯦꯜꯂꯦ꯫ ꯏꯃꯥꯁꯦ ꯍꯣꯏꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤꯁꯨ ꯅꯃꯧ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯅꯃꯧꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ, ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯉꯥꯛꯄꯤꯗꯨꯅ ꯑꯈꯪ ꯈꯪꯗ ꯀꯌꯥꯁꯨ ꯇꯥꯛꯄꯤꯌꯨꯀꯣ꯫ ꯂꯩꯁꯅꯥꯗꯨ ꯃꯃꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯋꯥꯡꯕ ꯑꯗꯨꯁꯨ ꯅꯨꯔꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯍꯥꯡꯕ ꯊꯦꯜ ꯑꯃꯗ ꯃꯥꯂꯪꯕꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯄ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯕ, ꯀꯥꯏꯅꯔꯝꯕ ꯀꯌꯥꯒꯤ ꯃꯔꯤꯕꯨ ꯇꯥꯁꯟ ꯈꯣꯝꯖꯤꯟꯕꯤꯕ ꯅꯨꯡꯁꯤꯕꯒꯤ ꯊꯦꯜ ꯑꯗꯨꯗ ꯂꯩꯔꯕꯗ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯊꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯔꯒ ꯇꯨꯝꯅꯕ ꯍꯥꯏꯗꯅ ꯃꯦꯂꯩꯁꯥꯅꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯇꯝꯉꯥꯟꯕꯗꯨ ꯐꯝꯗꯨꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩꯁꯥꯅꯗꯨ ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯣ? ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯥꯊꯩꯗꯨꯅ ꯀꯩ ꯄꯥꯎꯅꯣ ꯇꯝꯃꯨ? ꯈꯨꯝꯗꯦ ꯃꯦꯂꯩꯁꯥꯅꯗꯨ ꯏꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯉꯥꯟꯕꯗꯨ ꯇꯞꯅ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯤ? ꯏꯀꯥꯏꯕꯒꯤ꯫ ꯑꯩꯉꯣꯟꯗꯕꯨ ꯏꯀꯥꯏꯗꯅ ꯂꯩꯔꯣ? ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯗꯣ? ꯃꯦꯂꯩꯁꯥꯅ ꯏꯀꯥꯏꯅ ꯑꯗꯨꯕꯨꯔꯣ, ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯇꯝꯉꯥꯟꯕꯗꯣ꯫ ꯑꯁꯨꯝꯅ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ꯫ ꯃꯁꯤ ꯑꯣꯏꯔꯕꯣꯏ ꯃꯤꯑꯣꯏꯕꯒꯤ ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯗꯤ ꯑꯩ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯕꯁꯅ, ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯁꯅ꯫ ꯃꯦꯂꯩꯁꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯞꯅ
ꯇꯥꯡꯍꯟꯕ ꯃꯕꯣꯛ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤꯀꯣ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯊꯦꯜ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯤꯛꯄꯤꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛꯇꯅ ꯊꯟꯗꯨꯅ ꯂꯦꯡꯗꯅ ꯂꯩꯁꯤꯀꯣ ꯑꯣꯏ ꯅꯨꯡꯁꯤꯕꯒꯤ ꯊꯦꯜ ꯑꯁꯤꯗ ꯄꯨꯟꯅ ꯂꯦꯡꯗ ꯂꯩꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏꯁꯤꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯊꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯖꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯁꯤꯗ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯒꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕ ꯋꯥꯔꯤ ꯑꯃꯅꯤ ꯂꯩꯔꯤꯕ ꯆꯠꯂꯤꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯠꯇꯗ ꯍꯟꯊꯅ ꯌꯦꯡꯕ ꯂꯩꯖꯗꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌా ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯗꯨꯅ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯤ ꯔꯤꯟꯗꯥ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯅꯥꯆꯣꯝꯒꯤ ꯇꯤꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ